अहानबदा मरु ओइबा पाव मणिपुर पुलिस ना पाइखत खिबा थबक थौरम सिंगी मतंगदा खना नैनबगी थौरम अमा फर्स्ट एमआर गे बके हॉलदा पांथोखरे अमदी KSO मोरे अमदी मोरे यूथ क्लब अनीना खुसमनदुना इंटरनेशनल डे अगेंस्ट ड्रग एब्यूज की मतंगदा थौरम अमा पांथोखरे खुरमजरी हौजिक नुक्थिलगी पोनी टीवी पाउमिंग ताबिरिबा मयाम पुमनमकपु विद्यालक्ष्मी नतराम नोकजरी पाउ संदोकना पिजरी फर्स्ट एमआर बटालियन मणिपुर राइफल्स की बंके हॉलदा मणिपुर की डायरेक्टर जनरल ऑफ पुलिस DGP अमदी तोंगा तोंगानबा डिस्ट्रिक्ट पुलिस सिंगा हंदक मणिपुर पुलिस ना पाइखतकिबा थबक थौरम सिंगी मतंगदा खना नैनबगी थौरम अमा पांथोखरे ngasi thauram aduga mari leinana district khudingmaki superintendent of police SP amadi tonga tongan ba battalion singi CO khudingmakna makhoi makhoi gi jurisdiction singda thokiba thogdok sing amadi paikhat kiba miyam gi oiba yaifa thaurang kaya gi matangda wafam kaya phongdokhi loinana manipur police ki officer constable VDF na chingba mathau ningthina pangthokiba police singda ikai khumna ba utuna DGP commendation certificate piduna ikai khumna ba utki थौरम असिगा मरी लेना मणिपुर की DGP P Dongel ना फोंदोखिबदा हंदक मरक था खरा असिदा मणिपुर पुलिस ना सिंथानिंगाई ओइबा थबक मयाम अमा तौबसी थागतनिंगाइनी मतम अमदा पुलिस सिंगबो मियाम ना लाना उरंबा अदु हौजिक्ति मिपुं खुदिंगमकना पुलिस ना लौरिबा थौदांग मियाम ना मसक खंगले मिओइबगी हकचांगदा तोंगा तोंगानबा पानबगुम पुलिस सिंगी मथौसु तोंगा तोंगानबा ले डिस्ट्रिक्ट खुदिंगमकना मथौ निंगथिना तौरिबा पुलिस खुदिंगमक नाकोई याउदना थबक तौबा ngamgadabani मखोई थौदांग यामना चावी नुपी ऑफिसर सिंगनसु ngasidi mana puriba station singda mathau ningthina tawba uri hena miyang gi thabak tawba ngamna ba hona khisi haina phongdokhi I want to congratulate all of you. Yam thagat ninge maramdi koina aphaba thabak tobagi si function se panthok ko ngambane koigi achievement leitredi ekoi si thabak maina tobase namaroi. We cannot do this unless your good work stands out. It is because of the good work done in the last months especially that today we are having this. So the credit is first to all the ranks who have put in the hard work and also all the supervisory officers who have been guiding them. Among the DGP or the among the Mokoina Thalatle, Aina Tamwidi, the officer Gami Mayamna, Tabak Toba, Tabak Tobagi, Napoile Yam Arawa. I express my joy and my appreciation for all of you. Because of your ngasigi thauram adu loiraba matungda chaklen amasu punna chaminaki International Day Against Drug Abuse and Illicit Trafficking gi manung channa KSO More amadi More Youth Club anina khusamnaduna Better Knowledge for Better Care haiba hiramda thauram ama ISTC Conference Hall da ngasi pangthokre thauram aduda Assam Rifles ki Colonel Raja Israel More SPLO Osu Kumar Galoinana ISTC gi leader sing Tamil Sangam More Gorkha Samaj Samiti Kuki Women Union amadi Human Rights KCA Tengnopal amadi KCA More Block na Presidium member sing oina saruk yakhi tongan ba school sing dagi oza amasung mahairoi kaya su thauram aduda saruk yakhi Colonel MD Raja Israel na haikibada mioi bagi punsi haibasi khongsat amani aduna aikhoi yamna chekshina chatpa mathau tai more asi drug ki makon ama oirakle haiduna tuminna khak leithok loi drug tagi naha sing bokanna ba hona khigani loinana aikhoi drug yon ba amadi chabagi ibakta tadana ba hona si haina mahak na haiki MCM gi President M Thoibana haikibada ngasi gi thauram asi more dadi yamna maru oiba amani mipung khudimakna khangnaraba wafamni madudi more asi drug singi yonfam oiduna leire aduna student organization youth club amadi CSO singpunna drug ki makon oiriba asi thugaimina si haiki lenga ki maikai dagi athingba kaya thangkhrabasu ngasi fawba makok thongba drug lalonba amata faba ngamdri haina mahakna makhata khi
COVID pandemic na maram oiraduna matam khara lepluraba matung Development Organization Andro Kendra dauk na sinduna handak pangthokadoriba 15 suba state level Pineapple Festival asiga mari leinana ngasi Poiraupa Lamkhai da leiba Thambalnu market ki akoibada leiriba mafamsing sengdokpagi thabak sathakre loinada sodium hypochlorite su kapthokre hairi Panba yaita mga suba state level Pineapple Festival asi lakadoriba July gitang amadagi hauduna tang mga fawo leptana sathagadauri Manipur gi ahanba MMA fighter Jojo Rajkumari na New Delhi gi Siri Fort Auditorium da pangthokiba Matrix Fight Night ta Philippines ki MMA fighter Mary Jane Bunabu maithiba piduna Matrix Fight Night ki champion oirakhiba Manipur Students Association Delhi masa na ngarang achamba khodol pot piduna ikai khumnaba utkre राहुल यहाँ से शुरू clean shot that was what a clean shot वो नीचे गई it's so nice you say it twice Jojo Rajkumari with the Manipur flag out there representing India Kakching Wairi Senapati Lekai dagi housing na More Premnagar Wat Number 5 ta Barada Leiba Yangkhom Mani Singh Amadi Yangkhom Ongbi Brajesori Devi gi Machanopi Yangkhom Ronika Devi na International Relation Research in Ethnic Conflict haiba topic ta China gi Yunnan University da research tawbadagi doctorate degree fanglakre Yumnam Ronika gi apokba amadi apokpina haibada mahak asi angang oiringaidagi hauna hotnaba yamna kalli haina phongdorakli Ronika na phongdorakpada mahak angang oiringaidagi hauna tongan balon sing asi khangning-ba amadi hainingduna talaki loinana lon sing asibu tambada retired Manipur police officer Elangbam Rabai amadi Ranju Elangbam makoi anina ahanba oina Visva Bharati University gi matangda mangoda khanghanduna mateng yamna pangki amadi Manju Elangbam gi mateng na university asida mingchan khibani hairi mahang na phongdokhibada ano balon sing asi tamba horapa matamda miyam na mangoda Miram gilon asi tamlaga kari kana gadauri bano hangaki adubu ngasi mahak na fangliba achievement sing asina mahak na tauriba asi miyam da masaktak pa ngamle hai na phongdokhi 云南大学，对，云南大学，对。但是我以前不知道杨老师，对吧？现在跟杨老师聊了以后，哦，我就知道了。Kakching Wairi Senapati Lekai dagi Kusi More da 2019 dagi Koi More da lak Paugi Marthana tema break amatang ngawinasi Itaw ka daw nang waka ina mai to lay do kamay no mai dino sigi tha jidani ne he he ka koi na Pineapple Festival ye ni itaw so hi ani shwe ni pe da min maram mer ge ye khu ki bese yeng phong dra bani ne na po am ta dri bo kari paw no ha koi na param phai da Pineapple Festival sele ne kan ta de hadu shi bi ro handak sei sele bi ne taw ma su bo na hai sei ni le pre na asem bai ta tre su bo ge ne wa taw ma su bo na handak Pineapple Festival idang pang tho ne wa as Sini na mayam 2007 gi lep manai dira ngasi paw sa thel puna lagi ba sahi ani lep ro matunga hatta bi situation de trawa su hoina lagliba July gi date 1 digina date 5 pawa Thambanu market complex Porupat Lamkhai Andrew Kendra da pangthuk charagani Lamdam asigi state fruit ama oiriba kihom asibu yokhatpa amadi pothok asibu puthokliba lawmi simbu puning thogat poina 2007 digi hogduna ngasi fawba pangthorakli Pineapple Festival asibu iramdam asida lebiriba kangai chat punamakna saru yabinaba haizari aduga festival asi hogudagina loiba fawba cultural program amadi isai nomagi thoram singsu pangthok chagani Tarurak suba state level Pineapple Queen Mahausagum handaksu pangthokani Pangthok celebrasi maru iba pandam di kihom thajari ba akhoi farmer sing asida khoina alternative arrangement ama haita akhoi gi magi khara mai hingna bagi lambi ama oina na ba khoina magi sarkar gi maikai dagi hanasu funding khara khoina magi khoina pidra lagri ado masi makha ta na pina na ba haida na khoina hona jabani aduna kihom
थाजरीबसिंग असिबु पुनिंग थगोपिबो एना मणिपुर की प्रजा मयामना पाइनएप्पल फेस्टिवल असि येंबा लाक्पियो अमसुंग सरुक याबियो हाइदना मयाम फंग खुरुमजै अदो अखोई की खतंगना चलगा तौदी यारोय अदुना मयामजु पाइनएप्पल फेस्टिवल से येंबा लाक्पियो हंतक्ति याम नुवाइगने अब थाजबा लै mayamsu sungsoi thoidana lakpiu ꯑꯩꯈꯣꯏꯁꯨ ꯉꯥꯏꯖꯔꯝꯒꯦ ब्रेक के मतुंगदा तराम ऑक्टरी नोंगबोक सेमाई पुलिस स्टेशन अमदी पेची आउटपोस्ट अनि ना खुसमनदुना लौरेंबम कम्युनिटी हॉल दा इंटरनेशनल डे अगेंस्ट ड्रग एब्यूज एंड इलिसिट ट्रैफिकिंग हाइबा हिरमदा ngasi अवेयरनेस प्रोग्राम अमा पांगथोखरे थौरम अदुदा लौरेंबम ग्राम पंचायत की प्रधान की नॉमिनी ओरिबा के आई सना खोंबा ना चीफ गेस्ट अमदी यारिपोक की एसडीपीओ सांतीना प्रेसिडेंट अमदी लौरेंबम ग्राम पंचायत की प्रधान की कैंडिडेट ओरिबा वाई Pasuram Singh na guest of honor oina saruk yaduna pangthokhi Imphal Kasong Khulen lambi gi khuribok thongkhada tata truck ama accident thokre thodok asi ngasi ayu angan bada thokhi bani u lot puduna lakba tata truck adu golai kakpa sudabadagi thongkhada tasinki bani hairi thodok aduda mioi amana sathina sokhi aduga amana una nanbadagi khudakta lekhidre hojik fawbada mioi ani adu masak maming khangba ngamdri hairi पात्सोई केंद्र की मनुंग चन्ना लेबा तेरा साफम लेरक नोमाइथेम लेकाइदा सकंगदबा सिंगना बॉम अमा पोखाई हनख्रे हाइरी थौदोक असी ngarang नुमिदांग पुंग 8:15 तारकबा अदवाइदा एग्रीकल्चर डायरेक्टर निंगथौजंग गोजेंद्रो की गेट मयादा पोखाई खिबनी मफम अदुदा इम्फाल वेस्ट की कमांडो टीम अमा लाक्तुना यंगसिनख्रे अमरी थौदोक अदुदा गेट की सरुक खरा सोकपनतना असोक अपनदी यावखिदे हाइरी बॉम असी करी मरम की दमा पोखाई हलिबनो हाइबा खंगबा ngamdri हाइरी All Manipur Working Journalists Union AMJU के former president amadi standing committee member ngarang police na Bisnupur Bazaar ngaikong crossing dagi fare hairi sister agency amadi NIA da akak na bapaw ama pirakpadagi Bisnupur gi SP amadi MPS additional SP OPS Roni Mayengbam gi mityeng makada OCCDO Bisnupur Y Sakti Sen Singh amadi commando team na makhoi ani magfabani hairi faraba mioi ani adudi Imphal East District ki Khongmandagi Bijoy Kaksing Tabam chahi yangkhai mari apokpa laikhidraba ke Achouba Sarma amadi Imphal West District ki Singjamai Oinam Thingel-dagi Leima Pokpam Sanjit Kumar Singh chahi Nifu Mathoi apokpa laikhidraba El Godador Singh na पुलिस तगी फंगबा पागी मतुंग इन्ना मखोय अनिना UNLF की नौना मिओय खरा लौरगा म्यांमार दा थाखिना बहोनरंबदगी फावनी हाइरी मिओय अनि असि म्यांमार दा ऑर्गेनाइज तौदुना लेरिबा UNLF की पब्लिसिटी डायरेक्टर सकहेन की मखादा थबक तौबनी हाइरी पुलिस ना मखाता ना वहंग पाहोंग चथबदा मखोय अनि असि वासक की खुतांगदा सकहेन ना बिष्णुपुर एरिया दगी मी खरा खंगतलबा मतुंगदा म्यांमार दा थार उ हाइना हाइकिबा लई हाइबा खंगबा ngamki hairi makhoi ani dagi mobile phone ahum amadi amuwa machugi varnakar registration number MN06LA 7696 fagat pangamkhre faraba mioi ani adu makhata na ain gi oiba action lokhataba Bisnupur police station na sinakre amadi numit 8 ni rima lokthakre haina police tagi fangba paw amana hairi Imphal Municipal Cooperation gi manungda leiba lanthum sing gi mapu oiba lengaki amasung lanai gi lam building sing GIA best property mapping amasung unit property identification number
UPIN semlaba yumthong khuding changduna property survey pangthoklagani hairi survey asida lam amasung building adugi mapu lam adugi pak chawba photo nambana chingba tawduna kupna thigalagani maram aduna yumbu oiba singna mateng pangbiduna amasung property gi asengba chuma chap chaba masak sing loinana lengak na piba saktak che PAN card natraga voter ID amadi Aadhaar card number na chingba loina PBU haina Imphal Municipal Cooperation gi Municipal Commissioner na thadorok pachero amana phongdorokli Chatli bachahi asigi oina hojik fawbada Manipur da dengue gi positive case punna tara tare thingnare masigi manung da Tengnapol district ki manung chanba border town more dagi chahi nauri ba angang ama laina asina maram oiduna lekhidre hiram asigi matang da Manipur lenga ki health directorate ki state malaria officer dagi fangba report amagi matung inna state asigi hojik fawbada dengue gi case asi Imphal West district tagi ahom Imphal East tagi ahom Kangpokpi dagi ahom Bisnupur dagi ama Tengnapol dagi ama amadi Kakching district dagi ama thingnare hai amarom da state asida chahi asigi oina Japanese encephalitis ki case ahom dagi hena thingnadri laina asina maram oiraga state asida hojik fawbada mioi amata sikidri malaria gi oina Churchandpur district ki manung da Singhat amasung Maukat na chingma mafam sing yauri loina na Kangpokpi district ki Mizoram ngamkhai manak ki mafam kharadasu laina asi sandokba thingnare hairi Aroibada maru iba pau amka hanna Manipur police na paikhatkiba Manipur police na paikhatkiba thabak thoram singi matangda khana nainabagi thoram ama first MR gi bake hall da pangthokre Amadi KSO More Youth Club ani na khosamnaduna International Day Against Drug Abuse ki matangda thoram ama pangthokre Poni TV paumeng tabiri ba pumna mapo amuka hana khurumjari